Assam Rifles ka khut thoknabani haiba thodokta Indo-Myanmar border da khulai paiba tara sire haidi. Kurumzari, Istv News taram nuksari, pau sandukna pizari. Sandal District ki manung chanba New Somtal khulda Assam Rifles ka khut thoknabagi thodokta khulai paiba mioi tara sire makoidagi khulai kayasu fagadle haidi. Pau sigi matungina thodogasi chatkiba hingnongyaida mafam aduda Assam Rifles ki kangbu mana changshilubada hana lumduna leiramba kangbuna nongmai kapsilakpadagi handuna nongmai kapnabada makoi tara adu leikidabani makata na thibuhumbagi thabak sathari haidi. Iramdam sida umang laikol kudingda maihoroldagi pangthoktuna laklaba umang lai haraubagi chanalon chat sing ningthina khangduna laigi oiba sumba thoram sing mapung phana pangthokpa ngamna ba pandamda nongpuk ningthau apanthoi trustna lakliba tha asigi me kuntaretagi jungi ani fauba numit tare ni chupna umang lai harauba haibasida workshop ama pangthoklagani workshop asida lamdam sida leiriba umang lai kolgi thomi amadi miyamna saruk yabiu haina trust asigi maikaidagi fongdorakle ngasi thobal Nongpokching Power House manakta leiba ibudo ibendo aniki khubamda paugi mifam pangthokladuna Nongpok ningthau apanthoibi trust ki cultural organizing secretary Ratan Laishang themna hai workshop asida umanglai haraubada amaiba pena amaibi sing masat amasung thodang sing tongan ba umanglai sing laishat laihui sing amasung lai ikauba makhal sing tangkhul nurabi screening of lai harauba amadi pokpasiba Yumang Yumsing amadi Nongathel haiba hiram singda Pandit Loishang Imphal Lining Thok Sanamahi Temple Board Imphal Manipur University of Culture Imphal Ukal Manipur amadi Uttara Sanglengi khang hairaba singna wa ngangani haidi. Haiba workshop asida Pandit Loishang Lining Thok Sanamahi Temple Board Imphal Manipur University of Culture Imphal Ukal Manipur Uttara amadi asina singba Laigi Hojozik Manipur Goina Mayai Sanglen Thopubiriba Expression Laktuna Hairiba Numitarinigi State Workshop Asida Saru Yabiduna Resource Parcel Loina Saru Yabigani Hairiba Workshop Asigi Form Laiba Tang Kundagi Numponi Tho Apanthabi Truski Office Tagi Form Lobiduna Tang Kunga Manga Pawbagi Manungda Workshop Yabi Gadaba Singna Pom Tazin Binasu, Tazin Binabasu, Amuhana Nolukseri. Marks the break Malominasi. Power Chemistry, NEET, Kashampat, Laymatam Lekai, Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. In 2024, Comet School produced first position holder. With first position, my name is Shreya Karakam and I secured first position by question exam 2025. With 11 position holders and 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. These tools have made learning more effective. Digital world is Led by highly advanced faculty, our students don't just study, they understand, apply, and excel.
Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lobi. Novocam Health Care gi original Lipsa 5G na adom gi liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Season bio original Lipsa 5G. Novocam Healthcare na sajaba original Lipsep 5G ahum lobada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break tungda mohana taram noksari makha tarakba paw pizari. Higher secondary examination da SEM ISS amadi kapam gi mai paklaba mahiroi sing okpagi thoramama SEM ISS ki auditorium da pangthokre mai paklaba sing kudol piduna pungning thogatki loislakpada maroiba paw amuk hanna pizari. Assam Rifles ka khut thoknabani haiba thokdokta Indo Myanmar border da khulai paiba tara sire haidi Pasigalwina na hausa pawi wana di Istv News matang sida tension zari mireng tabir pasengbu amuka hana kurum zari.